पाउसेदे युम्फम ओइबा मरोइबा पाउ खराबदे तौजरे मोब जस्टिस के साइथेंग नंगलाबा इमुंग मनुंग नुंगजाउना सुदुना हानाबो होनरिबासी करी इरान लैबगिनो मेमा लाइबक थीबा थौदोक अमदगी ट्रायल सथरिबा थौदोक अमगा मरी लैनना मोब जस्टिस तथबिदुना पिकलिबा इसा इशु पुन्ना हाटकनी आइना लाउ खोंदुना नुंगजाउना सुदुना हाटपीगे तौबिरिबसी अखोइगी करी इरान लो हाइना बिष्णुपुर वार्ड नंबर 3 दा लैबा एन मेमा अमद इमुंग मनुंगना ngasi पाउमिसिंदो फोंदोखरे मणिपुर प्रेस क्लब दा पांगथोबा पाउगी मिफम अमदा मेमना आइखे जेएससी इमुंग मनुंगदि लैबा यारगनी आइना पुलिस दा पाउ पिबिदुना मालेमगी तामथिरबा कोरोना मतमदा मफम मफम दा सैदांगदुना हिंजरिबा अखोइबा कौबिरगा हाटपीगे तौबिरिबा जेएससी की थमोइदा मिनुंगसिमा सेट अमदा जाउपिरम लबदि अखोइ चंगजफम लौरिबा मफम अदुदा आवाज साइथेंग खांजरमगनी सोम द पुलिस ना आइबा याहुद्रबदि अखोइ आवाफम द तागदौरी लोइनना जेएससी बुना करी खनखिगदौरी मागना हाई फुंबंगना लैजरिबा अखोइना नुंग अनिगी मरक्ता हा ओइदुना कीना लाक्सबनी अदुगा असुक थीबा मोब जस्टिस असिदि मालेमसिदा लैरमगनी थाजदे हौकिबा था अमगी ममांगदा थोकिबा थौथोक अदुगी मतोंग नाल अखोइबा मियाम ओमसिनदुना हाटपीगे तौबदा पुलिसना थौना फना मथौ पांगथुक्तुना कनबिरमबनी मदु नालमद्रबदि अखोइ थौदोक्तुदा अदुमक थवाइ लोबिरमगनी जुंगी सो थुगाइदुना चंगलगा सिंकुप साना थुगाइदुना मंगन बिबा फौ याउरिबा कोट फाउबा सो थुगाइदुना कारगा इसिंग हाइजिनदुना मंगन बिबा फार्मगी ओक जोंथोक बिबा पोचै लुपा लाख लाख के मांग थागन बिबा असे मोब जस्टिस नतबरा आइनसु हंगलदुना बिष्णुपुर पुलिस ना एफआईआर अमा केस फाइल तौरिबा असिना लेंग्रबा खुदमने बेकीना मीडिया ममांगदा अचुंबा सादुना वांगांग ngang sakliba asidi Bishnupur police amade numit atuda makoina atke tawibada hingauraba ikoina lengdraba khudamne aikoidi hingaurabani na asengbado haijaribasini numituda ningthaukhong health center da layeng bangam daduna jerems ta refer tawrakhiba thoksom siam sahini puga manga ngasi media mamang uchariba asini phaumaru ama phawa sabangam loridaba miyoba aikoina aikoige kot ta thamjaba phau mayam ising hajinduna mangan biba karamba justice no haina so hangladuna aikoidi lo bo thajai asumba soidana lakhigani miat pathidok minache numidang pung mapanda ikan kanna manaw no pa amujau amadi macha nautunda phana punnaba ngamdaba makai lehauba nilamani bot nongalaga siramle aibasi ubi horiba khudam singdo dr dadipu bi ke khanbi dadana karigino thiminakhige कोर्ट केस लेरिबा अमगे मतंगदा सब जुडिस ओइगदबा मरमना ngangjoroi tawbudaba pikliba angangsing layak tamhandriba hingbagi hakmatliba mob justice ta lanthom mang dagan bibata natana aikoi bujo hatna bo hodna biriba asidi lo chatnariba lebak tade minasu yaroi laina su ngakpiroi maram lai maral leba myusing charak phangkhibada isa misa nairoi aigi migi khaijaroi adubo ihau sagat biduna aikoi ba hatpige hodnariba asi karamba iran laibagino aibadu khunai khangminanaba matam oire aike atopa paw amadana wangjing tenthada CPI ge ming sijinaraga vote khombigano lagriba November 3 da pangthokodoriba by election asida CPI charu yaroi aiba khongphong asiju hongba leite maramaduna wangjing tenthada CPI ge ming sijinaraga vote khombigano aina haukiba mikhalda wangjing tenthada CPI ge mirep oikiba amade CPI Manipur state ki state executive member S Robindrona phongdokre ngasi rupmol teng da leiba CPI ki office da pangthoba pawgi mifam amada S Robindrona makatana hai miraki mikhal asida mirep oiriba singna party asigi ming sijinaraga vote khombigano congress ki mirep na party asi pallaga ngangliba asi lepiyo handak pangthokodorba mikhal asida CPI ki oiba mirep amata thadoktanaba warep lawkiba leikhre COVID-19 की लुरबा तंजा असिदा मिखल पांगथोप चुमदे आइदुना मिखल फावबा सरुक यारोय आइदा फिरेप लौख्रबने फिरेप असिगी मतुंग इना वांगजिंग टेंथादासु CPI लोकल काउंसिल ना मिखल असिदा सरुक यारोय आइबा खोंगफम अदु लेंगदना लैरे कांगलादा पुवारी की अमंबा नुमित थौरम पांगथोखरे कुमजा लिसिंग अमगा चाटेट कुंथ्रागानी थोइदा मता मदुगी निंगथौ पामहाइबना ngami हाइबगे मता गुमना लमदम असिगी पुयासिंग बो कांगलागी उट्रा ममांगदा मै थादोखिबा थौदोक अदुबो ningsingladuna chani marfugani pan chuba puari gi amamba nubit haiduna puma nil kanglai pakna sinduna kanglana pangthokre komsi chahi ki oina COVID-19 lai chana maram oiduna aukiba chahi gom thorom asi chauna pangthokidre adumai namak chahi asigi oina su laingakna piriba SOP ngaktuna kangla utra mamangda puya mai thaki bagi ningsing numit asi laison tinson kaloinana chamna pangthoki thorom asida saruk yakiba puma nil kanglai paki chairman El Dhanajoina phongthokibada kumja lising amaga chadet kunthraga ni thoita matam adugi ningthau pamhaibagi matamda thokiba poya mai thakiba ki thodok powari gi amban numit adu angan ba numit oinaba ngasi gi thawni thoram asi pangthokpani aike
Pumanil Kanglaipak ki Vice Chairman Chanjitna haigibada puya mai thakiba asina ikoi maselgi marakta nungsinabagi sang wathanba amaga marakta pau phaunhandaba kaya asini puya mai tharamdrabadi hiram kaya da sothana leiriba amade ikoi masel nungsinadribasi thoklamloi aike nagalamaromda Congress na palingai da kari tawromdage mai muthatpa lambi semdabana BJP ki thabak oiramle Joy Kisan Congress na sahi taramanga lekak lengeda kari tawrambagi aina BJP na toina hangle masida Congress na su amuk makoida hangli madudi Congress na lekak lengi matamda kari tawromdabage haibasini mai phutpha tonba lambi sorok semdaba asina BJP ki thabak oiramle aina thangwaiban AC ki MLA Joy Kisan na phangdokre tha asigi tarita pangthokadriba by election da wangoi AC da Congress merep oina thadok leba salam Joy gi jomda pangthokiba political conference da saruk yaraduna Joy Kisan na makatana aike BJP na lakpadagi lamdam asida ban blockade hantalle aire BJP na ban blockade hantalle ba asidi miyamda makoina politics sanabane Congress te politics sanaba aiba party nate aduga Kanchipurda leiba standard Robert tambi sahi tawri pinupi masa mairoi ama mahakna leiba hostel gi kada thawri yalaga sikiba adugi langla lanjin asi phawa puthokpa ngamdre BJP na miyoi kharaga manaraga masa matanta thawri yalaga sijabane aire Joy Kisan makatana hai BJP na makoi ki matamda police ka miyamga afaba mari leinare aina toina airiba asi yamna phai adubo Congress ki matamda police ubada miyam haudana chenare ahing dumba jadre sen mulle mi atle airiba lebak asiki miyam ngagliba policing criminal oina walliba BJP makatana matau karamna lengak handoino aina angladuna aikoina haujik mathau dariba ji afaba asumba purakpa lengak ama mathau tai Handaki election asida nampu apu tawdana amade makoina kakre BJP na miyamda nampu apu tawduna makoina namduna vote kanaba honare Manipur gi issue kaya dalenga kasina issue oina khande handaki election asida karigumba Congress na mai paklaba salam Joy na mai paklaba Manipur da awonba ahongba ama puraklagane aduna election asida tangai fadana wangoi kendra kananaba Manipur kananaba salam Joy bu thagat pirako aike Maragasida irang thong khudakta saduna jeri lambi phaunhallu CPI irang thong tattuna hojai dagi mitai driver ama sigibaga loinana Manipur miyam ki lifeline oiriba national highway number 37 phaunhan kidaba asina Manipur State Council CPI na akan bamong da pendaba abasu nungai daba phaungtokli loinana irang thong khudakta saduna jeri lambi phaunhallu aina party sigi zerol amana aire zerol asina ai British matamda saramba thong phauba ngasi phauba lanare aduga Kumja sok lising ani tara khakta da lalawbagi bomgi attack taluraba thonga du nauna na sakra basu ngasi amuk tatuna misimina thokanba maram jade thonga je lengak pari basinga loinana contractor singna quality laina saudabadagi ngasi gi phimam asi yawrakli bane miyam gi lanthum dagi yamlaba senpham kaya kai thoktuna thong asi nauna na sakra basu anoba jot ki bemsing chindokbagi mahutta ariba singtuna sauraga sinaki bagi dasa adu Manipur miyam na thengnari bane Cherola sina hai Prime Minister amasung Surface Transport Minister na chingba kayana hananda National Highway Manipur da leiriba sing ningthina semkhre state asigi miyam waringai leitre haikeba ikui khidre aduga matam asidadi highway da satpham thoklaba gari sing satpa jaroi dogba thong ke leiliba asi gari gi dafaktano haina hangladuna tan taraga mathoi dagi na kunthraga taruk phawba puba yaba gari sing chalalaga da tanja sida tan kundagi hena puba yaroi haiba order thokliba si thokliba sisu maram chate Manipur lenga na sutomina yengduna leiba yaroi pongna highway phare ningthina semle ayet apan leitre magi party na lengak pairak padagi oiribani haikipudu kauba yaroi mafam tumakta da chattuna ngangbana thabakka manaribra aina su angladuna masamakna yengadabane khudakta lambi phaunhanduna covid ki wanaraba tanja sida miyamda akiba phaundana ba thabak koina utlu aina su cherola sina makha tare aroibada content sing asigi maru eba pau khara asi pau damjariba Manipur Local News YouTube channel amadi Facebook page asidagi yengbiri bopna mukpa thaga chari loinana channel asina tumda kanarabadi subscribe like and share to ba kawi gidum puna mukpo amukhana thaga chari